The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi railway budget was separated from the general budget in A. 1901, B. 1921, C. 1911, D. 1931. Railway budget asi general budget tagi karamba chahida khaidokhibagi ahanbada 1901, ani subada 1921, ahum subada 1911, mari subada 1931. Ngasigi ani suba wahang asidi the first municipal corporation that was established in India is at A. Bombay, B. Delhi, C. Hyderabad, D. Madras. Bharata ihan hanba oina municipal corporation asi established tawkiba asi kadai waidano ahanbada Bombay, ani subada Delhi, ahum subada Hyderabad, mari subada Madras. Ngasigi ahum suba wahang asidi which of the following passed through India? A. Equator, B. Tropic of Cancer, C. Tropic of Capricorn, D. None of this. Makhada piriba sing asidagi karambana Bharatpu phawduna chatpage ahanbada Equator, ani subada Tropic of Cancer, ahum subada Tropic of Capricorn, mari subada mathakta palliba sing asi amatta natte. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki mingadu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsaragani. Mamangi video da hangjakiba wahang ahum ahanbada the language of Lakshadweep, a union territory of India, is A. Telugu, B. Hindi, C. Tamil, D. Malayalam. Haidiba wahang asigi achumba paukhumna D. Malayalam ni. Ani suba wahang da artillery was used in India for the first time by A. Taimur, B. Babur, C. Sher Shah Suri, D. Akbar. Haidiba wahang asigi achumba paukhumna B. Babur ni. Ahum suba wahang da the main country in which the Shinto religion is practiced is A. Thailand, B. China, C. Indonesia, D. Japan. Haidiba wahang asigi achumba paukhumna D. Japan ni. Ngasigi oinadi haidiba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamakpu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.